Numidang wairam Sinthoibana Nganthoi bu lawba lai. Handak marak Sinthoiba Nganthoi bu kanna senarjari. Kari wakal khalibano khangde. Sinthoibana Thoi Nganthoina Kay haige Nangbu thawak se nungaibro Nganthoi noklaga nungai Ado hayang makhaidi ay itomta adum chachage ko Sinthoiba suklap tawna Mi leibro thinaba Adugi nati sir Nati dada thabak sinbaduda tawne Ay thawak leite ay ki haibu nang senaba Sinthoiba fad haidoki Nganthoi Sinthoibada yenglaga Kaigi idea Kana khangni mi fataba yamle adugi Yare lehoro ko Nganthoi su lehore Numidang chak toknaro matung tumba changnare Mayam tumnagraba matung Nganthoi ki kagi thongdu thilakpa makhol ama tai haina hangdoklui Nganthoi ngakna Kana Wadu loiba nangde nupa aduna Nganthoi ki machin mensilaga Soro chingduna puki Room madu Nganthoi matomta leiba natabana Mayamdu haifeta hawi Thoklaga yengbada ure Tauribadu Makhoi ani changdana Thangnaba hotnari Nupi amana kanna lawi Kana lege mi ha taure Nupa singaduna Nganthoi du thangba horurabani Thadaraga chenge tawi Adubu nupa ani ohum tholaktuna Thatlaga furi Bharti mamanabi kharaga gyan tadana leiriba Nganthoi du kada pusili Ising thaduna gyan tahannaba hotnari Ngayhaki matung Nganthoi su gyan tarai Taseng na Nganthoi masadu pakat pahenbana gyan mangkibani Bharti na kamay tawri na thoy Nganthoi takna hogalaktuna Aysu khangde Bharti noklaga Kupha phawdi asukpang na phaba Nganthoi na Ado get hanglamise kamay tawri no Aidi akoy masene na leiri ne Nangze sana po thangdong na thangge tawramini Nganthoi pakat na Ha aseng bara Yare sa tosi nangso po tharo Yare hayeng sarda hayrasi Sarda hayro no Yare tumo Numito Nganthoi di tumthaba yada Adum no ngankre Mayam hogat na dringay Nganthoi na hana hogatli Iru mai thajaraga chak thongba hawi Nupa amasu mapanda kannam mi kauri Bharti na Tadro thon mi kauri samta tho Nganthoi di bungduna leibana mi na kaubadu tadabani Bharti na karakpaduda masa gyan tarai Ha kaidano Kari lam yaurage nangbo ngasai kauri si tadro haiba nangbo Nganthoi mapanda thoki Sinthoiba leplaga leirambadu ubada ngakna Sir, kari leirage Mora amathaduna Sida pambiyo sir Kanhagi sir no nang naingonda sir kauri si ha Nganthoi khumde tuminna lei Sinthoiba su oyaroi khanduna wa makha tarai Ngarang kana laki sida Nganthoi pakhatna Kana sulakte na Oida bangang no sengna hayo Nganthoi di khumde adum tuminna lei Bharti su masa sengdoklaga thoklai sir ayuk sida kai leirage Sumlakpanida Ado ngarang kana laki sida Bharti Nganthoi da yengi Sinthoibana Yengna leirano sengna hayo Bharti na Sir masa khangde mamay mito loina upsile Mayamna pharaga furabane Adubu nanthoktuna chenki masakti uhaudre Sinthoiba sorsang na hondoktuna Phare Noibu yam kibrane Bharti na Aikhoi budi kideda Ado Nganthoi di Nganthoi na fat khumlai Kide ai kide Phare ado loisilamo ai lo bulakane Nganthoi na Yarni sar laktraso Sinthoiba chalambadagi chaplepi Ngarangi thogdok du ningsingdena Kari su tawroye Yam khangro khunam sinane fak ek thajalaksani Chabeng angladana Sinthoiba ju chatki Nganthoi su mayam punna chak chaminari Bharti na Thoi nang sar yam nungsiba malibo Nupi amana Asengba aikhoidagadi asumai nongmata tawde Nganthoi na Moi babaga aikhoi babaga tinaye Manasu aibu machan mangni khanbane Bharti na
ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯟꯅꯗꯦ ꯉꯥꯟꯊꯣꯏ ꯇꯞꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯊꯝꯃꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯚꯥꯔꯇꯤꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯇꯥꯅꯤꯡꯗꯦꯀꯣ ꯅ ꯃꯌꯥꯝꯁꯨ ꯆꯥꯛ ꯇꯣꯛꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯔꯤ ꯉꯥꯟꯊꯣꯏꯁꯨ ꯁꯤꯟꯊꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯟꯊꯣꯏꯕꯁꯨ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯊꯤꯟꯕꯤꯔꯦ ꯂꯝꯕꯤꯗꯅꯤ ꯊꯣꯏ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯔꯣ ꯍꯥ ꯀꯩꯕꯣ ꯅꯪ ꯃꯐꯝꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯂꯩꯔꯁꯦ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯒ ꯂꯩꯒꯦ ꯍꯟꯗꯛꯇꯤ ꯁꯤꯟꯊꯣꯏꯕ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯅꯪ ꯅꯁꯥꯗ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯥ ꯅꯪꯕꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ ꯀꯅꯥꯅ ꯁꯦꯟꯅꯔꯤꯕ ꯁꯦꯟꯅꯗꯤꯌꯦ ꯋꯥ ꯃꯈꯥ ꯇꯥꯅ ꯅꯪ ꯀꯩ ꯈꯪꯒꯦ ꯍꯥ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯣꯡꯉꯤ ꯕ꯭ꯔꯤꯛ ꯐꯥꯔꯝ ꯌꯧꯕꯒ ꯉꯥꯟꯊꯣꯏꯁꯨ ꯆꯪꯈ꯭ꯔꯦ ꯁꯤꯟꯊꯣꯏꯕꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯉꯥꯟꯊꯣꯏ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯗꯦ ꯆꯨꯝꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯌꯥ ꯍꯟꯅ ꯐꯥꯎꯕꯒ ꯌꯦꯡꯂꯝꯗꯦꯅꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯕꯅꯤ ꯁꯤꯟꯊꯣꯏꯕ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯉꯥꯟꯊꯣꯏꯕꯨ ꯂꯧꯕ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯏꯔꯦ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯩ ꯆꯥꯅꯤꯡꯒꯦ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯦꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯣꯀꯣ ꯀꯦꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯔꯛꯑꯒꯦ ꯁꯤꯟꯊꯣꯏꯕ ꯊꯣꯛꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯉꯥꯟꯊꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯉꯝꯕ ꯆꯪꯂꯛꯇꯨꯅ ꯊꯣꯏ ꯉꯥꯟꯊꯣꯏꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯊꯣꯏ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯒꯤ ꯂꯧꯅꯝ ꯋꯥꯍꯩꯗꯣ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯍꯥ ꯅꯪ ꯗꯗꯥꯕꯨ ꯅꯨꯡꯁꯤ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯥꯏ ꯁꯤꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯉꯥꯟꯊꯣꯏꯁꯨ ꯍꯟꯗꯦ ꯁꯥꯎꯅꯤꯡꯕ ꯃꯥꯏꯊꯣꯡꯗ ꯑꯩ ꯃꯇꯝ ꯑꯃꯗ ꯗꯗꯥꯕꯨ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯅꯁꯥ ꯅꯇꯣꯝꯇ ꯋꯥꯍꯪ ꯍꯪꯖꯧ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯛꯇꯣ ꯅꯪꯂ ꯑꯗꯨꯒ ꯑꯩꯔ ꯍꯥꯏꯕꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩꯅ ꯋꯥꯕꯗꯤ ꯅꯪꯅ ꯈꯪꯈꯤꯗ꯭ꯔꯒ ꯅꯪꯒꯤ ꯑꯋꯥꯕ ꯑꯩꯅ ꯎꯒꯗꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯑꯗꯨꯕꯨ ꯊꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯁꯤꯟꯊꯣꯏꯕ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯉꯝꯕ ꯊꯣꯛꯈꯤꯕꯗꯨ ꯁꯤꯟꯊꯣꯏꯕ ꯃꯆꯤ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯂꯩ ꯉꯥꯟꯊꯣꯏꯁꯨ ꯇꯦꯕꯜꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯀꯞꯆꯔꯤ ꯁꯤꯟꯊꯣꯏꯕ ꯆꯪꯂꯛꯄꯗꯨ ꯎꯗꯦ ꯁꯤꯟꯊꯣꯏꯕꯅ ꯊꯣꯏ ꯉꯥꯟꯊꯣꯏ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯗꯗꯥ ꯀꯩꯗꯧꯔꯦ ꯅꯃꯥꯏ ꯅꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤꯅꯦ ꯀꯣꯛ ꯈꯔ ꯆꯤꯛꯑꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯒꯨꯂꯤ ꯂꯩꯔꯨꯒꯦ ꯁꯤꯟꯊꯣꯏꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯕꯅꯤ ꯌꯥꯔꯅꯤ ꯁꯥꯔ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯐꯅꯤꯗ ꯌꯥꯔꯦ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯥꯗ ꯑꯣꯏꯅ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯁꯨ ꯁꯤꯟꯊꯣꯏꯕꯅ ꯊꯤꯟꯕꯤꯔꯤ ꯂꯝꯕꯤꯗꯅꯤ ꯉꯥꯟꯊꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ ꯁꯤꯟꯊꯣꯏꯕꯅ ꯊꯣꯏ ꯉꯥꯟꯊꯣꯏ ꯇꯞꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨꯀꯣ ꯍꯥꯏꯌꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯣꯏ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯗ ꯐꯠ ꯌꯦꯡꯂꯛꯏ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ ꯉꯁꯤ ꯅꯨꯡꯗꯥꯡ ꯐꯖꯅ ꯈꯜꯂꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ ꯑꯩ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯑꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯝ ꯇꯣꯡꯉꯤ ꯉꯥꯟꯊꯣꯏꯁꯨ ꯁꯤꯟꯊꯣꯏꯕꯅ ꯊꯅꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯉꯥꯟꯊꯣꯏ ꯀꯥꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯃꯐꯤꯁꯨ ꯍꯣꯡꯗꯦ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯌꯥ ꯂꯥꯡꯂꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯗꯤ ꯌꯥꯎꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯔꯥꯅꯤ ꯀꯨꯟꯖꯣꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯃꯌꯥꯝꯒꯤ ꯁꯦꯟ ꯈꯣꯝꯒꯠꯂꯤ ꯑꯀꯣꯟꯕꯗ ꯉꯥꯟꯊꯣꯏ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯨꯟꯖꯣꯅ ꯊꯣꯏ ꯅꯪ ꯅꯐꯤ ꯌꯣꯝꯃꯨ ꯉꯥꯟꯊꯣꯏꯅ ꯕꯕꯥ ꯑꯩ ꯀꯩ ꯆꯠꯇꯣꯏꯅꯣ ꯌꯨꯝꯗ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯨ ꯏꯉꯛꯉꯛꯏ
ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯈꯪꯗꯦ ꯉꯥꯟꯊꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗꯨ ꯑꯣꯟꯅꯕꯗꯨꯗ ꯉꯥꯟꯊꯣꯏꯅ "ꯀꯀꯥ ꯂꯝꯕꯤ ꯑꯣꯟꯅꯔꯦ"꯫ ꯔꯥꯅꯤ ꯅꯣꯛꯂꯒ "ꯑꯣꯟꯅꯗꯦꯅꯦ, ꯑꯩꯈꯣꯏꯗꯅꯤ ꯆꯠꯂꯤꯁꯦ"꯫ ꯉꯥꯟꯊꯣꯏ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯦ꯫ ꯔꯥꯅꯤꯅ ꯉꯥꯟꯊꯣꯏꯒꯤ ꯀꯥꯁꯨ ꯇꯥꯛꯄꯤꯔꯤ꯫ ꯃꯍꯩ ꯆꯥꯛ ꯇꯣꯛꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯣꯏꯕꯗꯤ ꯆꯥꯛ ꯆꯥꯗꯦ, ꯃꯥꯒꯤ ꯀꯥꯗꯒꯤꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯔꯥꯅꯤꯅ "ꯊꯣꯏ, ꯅꯪ ꯗꯗꯥꯒꯤ ꯆꯥꯛ ꯑꯝꯇ ꯄꯤꯔꯨꯆꯣ꯫ ꯇꯟꯕ꯭ꯔꯣ ꯅꯪꯕꯣ"꯫ "ꯇꯟꯗꯦ ꯏꯃꯥ, ꯌꯥꯅꯤ, ꯑꯩ ꯄꯤꯔꯨꯒꯦ"꯫ ꯉꯥꯟꯊꯣꯏ ꯇꯟꯗꯤ ꯇꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯁꯤꯟꯊꯣꯏꯕꯒꯤ ꯀꯥꯗꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩ꯫ ꯑꯩꯕꯨ ꯆꯪꯒꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯐꯅ ꯇꯜꯂꯦ ꯍꯥꯏꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯝ ꯆꯪꯉꯤ꯫ ꯁꯤꯟꯊꯣꯏꯕꯗꯤ ꯉꯥꯟꯊꯣꯏ ꯆꯪꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯩꯒꯤ ꯆꯥꯛ ꯄꯨꯔꯛꯏꯔꯣ? ꯁꯤꯗ ꯊꯅꯝꯃꯒꯦ" ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯣꯝꯗꯅ ꯑꯣꯀꯦꯟ ꯃꯆꯥ ꯑꯅꯤꯒ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯝꯃꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯏꯕꯦꯝꯃꯅ "ꯃꯤꯒꯤ ꯌꯨꯝꯗ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯊꯝꯅꯕ ꯍꯌꯦꯡ ꯍꯥꯏꯅꯕꯤꯔꯨꯆꯣ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ"꯫ ꯑꯣꯀꯦꯟꯅ "ꯆꯠꯂꯝꯗꯥꯏꯗꯅ ꯊꯤꯡꯗ꯭ꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯩꯁꯥ ꯈꯔ ꯊꯣꯛꯂꯛꯑꯕ ꯀꯥꯟꯁꯤꯗ ꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯌꯥꯔꯣꯏꯅꯦ ꯃꯃꯥ"꯫ ꯕꯦꯝꯃꯅ "ꯕꯕꯥꯒꯤꯗꯤ ꯏꯆꯥ ꯅꯠꯇ꯭ꯔꯣ, ꯏꯆꯦꯗ ꯂꯣꯏꯁꯥꯕꯤꯅꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯕꯕꯥꯁꯨ? ꯅꯨꯄꯤꯅꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯁꯦ ꯐꯖꯔꯤꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ"꯫ ꯑꯣꯀꯦꯟꯅ "ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ"꯫ ꯏꯕꯦꯝꯃꯅ "ꯌꯦꯡꯕ ꯅꯠꯇꯦ, ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ"꯫ "ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯌꯥꯔꯦ ꯆꯠꯂꯣ ꯅꯣꯏ ꯂꯣꯏꯅꯃꯛ"꯫ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯕꯦꯝꯃ ꯀꯥꯗ ꯆꯪꯗꯨꯅ ꯁꯤꯟꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯕꯦꯝꯃꯅ "ꯑꯗꯣ ꯊꯣꯏꯕ, ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯕꯨ ꯊꯝꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣ ꯀꯣꯏꯅꯕꯒꯤ ꯃꯑꯣꯡꯗꯨꯒ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ? ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤ? ꯅꯨꯡꯁꯤꯅ? ꯑꯩ ꯅꯈꯣꯏꯗ ꯄꯨꯁꯤꯟꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯕ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯀꯦ ꯍꯥꯏꯔꯣ? ꯕꯦꯝꯃ ꯁꯥꯎꯅꯤꯡꯅ "ꯍꯣ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯥꯏꯕ"꯫ "ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ ꯑꯥꯗ, ꯑꯩꯈꯣꯏꯅꯤꯁꯦ ꯐ꯭ꯔꯦꯟꯅꯤ, ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯔꯤ ꯑꯝꯇ ꯂꯩꯇꯦꯀꯣ"꯫ "ꯐꯩ, ꯑꯗꯨꯗꯤ ꯊꯝꯃꯒꯦ"꯫ ꯕꯦꯝꯃ ꯐꯣꯟꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯝꯕꯗ ꯀꯣꯜ ꯇꯧꯏ꯫ ꯉꯝꯕꯅ "ꯀꯩꯗꯧꯔꯦ"꯫ ꯕꯦꯝꯃꯅ "ꯅꯪ ꯅꯨꯄꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯧꯒꯦ ꯍꯥꯏꯕꯅꯣ"꯫ ꯉꯝꯕ ꯅꯣꯛꯂꯒ "ꯅꯈꯣꯏꯗ ꯍꯥꯟꯅ ꯑꯝꯇ ꯂꯩꯍꯟꯈꯣ, ꯃꯈꯥ ꯇꯥꯕ ꯑꯩ ꯇꯧꯒꯦ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ"꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯝꯃꯗꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯤ꯫ "ꯅꯪꯒꯨꯝꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄ ꯁꯥꯏ꯫ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯌꯦꯡꯉꯨ, ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ"꯫ ꯁꯣꯝꯗꯁꯨ ꯉꯥꯟꯊꯣꯏ ꯇꯨꯝꯕ ꯌꯥꯗ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯖꯔꯤ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ "ꯀꯔꯤꯅꯣ, ꯊꯥꯗ ꯀꯞꯁꯤꯜꯂꯤꯔꯣ"꯫ ꯉꯥꯟꯊꯣꯏ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯍꯟꯗꯣꯛꯏ꯫ "ꯍꯨꯔꯥꯟꯕ, ꯈꯪꯉꯤꯅꯦ"꯫ ꯁꯤꯟꯊꯣꯏꯕ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ "ꯀꯅꯥ ꯍꯨꯔꯥꯜꯂꯒꯦ ꯍꯥꯏꯁꯦ"꯫ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯤ꯫ ꯁꯤꯟꯊꯣꯏꯕꯅ "ꯊꯣꯏ, ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ"꯫ ꯉꯥꯟꯊꯣꯏ ꯁꯤꯟꯊꯣꯏꯕꯗ ꯇꯞꯅ ꯌꯦꯡꯉꯤ꯫ ꯁꯤꯟꯊꯣꯏꯕꯁꯨ ꯉꯥꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ"꯫ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ, ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯣꯏꯕꯅ ꯃꯈꯨꯠ ꯐꯥꯔꯒ ꯐꯝꯍꯜꯂꯤ꯫ "ꯌꯥꯔꯣꯏ ꯆꯪꯕ, ꯐꯝꯃꯣ"꯫ "ꯗꯗꯥ, ꯑꯩꯁꯦ ꯅꯨꯄꯤꯅꯦ, ꯃꯃꯥ ꯍꯣꯏꯅ ꯎꯔꯒ ꯑꯩꯒꯤ ꯐꯖꯐꯝ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩ ꯗꯗꯥꯒꯤ ꯋꯥꯗꯨꯁꯨ ꯌꯥꯕ ꯉꯝꯂꯣꯏ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯁꯤꯟꯊꯣꯏꯕ ꯅꯣꯛꯂꯒ "ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔꯝꯅꯤꯗ"꯫ ꯁꯤꯟꯊꯣꯏꯕꯁꯨ ꯅꯣꯛꯂꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯣꯀꯦꯟ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯀꯨꯟꯖꯣ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯣꯀꯦꯟꯅ "ꯃꯔꯨꯞ ꯀꯨꯟꯖꯣ ꯂꯩꯕ꯭ꯔꯣ"꯫ ꯔꯥꯅꯤ ꯊꯣꯛꯂꯛꯇꯨꯅ "ꯀꯅꯥ ꯍꯪꯕ ꯑꯣꯏꯕꯤꯔꯕꯅꯣ"꯫ ꯇꯥꯟꯖꯥꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯄꯥ ꯎꯕꯗ ꯍꯔꯥꯎꯅ "ꯕꯕꯥ, ꯔꯥꯅꯤꯁꯨ ꯈꯪꯂꯦ ꯑꯣꯀꯦꯟꯅꯤ ꯍꯥꯏꯕ"꯫ "ꯍꯩꯃ,
ꯏꯆꯥ ꯉꯥꯟꯊꯣꯏꯒꯤ ꯕꯕꯥ ꯑꯣꯀꯦꯟ ꯑꯣꯏꯔꯦꯀꯣ? ꯑꯣꯀꯦꯟꯁꯨ ꯅꯣꯛꯂꯒ ꯑꯍꯣꯏ ꯃꯥꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣꯕꯨ꯫ ꯔꯥꯅꯤꯅ ꯂꯩꯌꯦ, ꯑꯩ ꯀꯧꯊꯣꯔꯛꯀꯦ, ꯆꯪꯕꯤꯔꯛꯑꯣ꯫ ꯑꯣꯀꯦꯟ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ꯫ ꯀꯨꯟꯖꯣꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯇꯥꯎ ꯀꯨꯏꯔꯦꯗ ꯎꯗꯕ꯫ ꯑꯣꯀꯦꯟꯅ ꯑꯗꯨꯅꯕꯨ ꯂꯥꯛꯂꯤꯕꯁꯤꯗꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯆꯥ ꯄꯨꯔꯛꯇꯨꯅ ꯄꯤꯔꯔꯦ꯫ ꯑꯣꯀꯦꯟꯅ ꯏꯆꯥꯊꯣꯏ ꯐꯝꯃꯨꯅꯦ ꯅꯪꯁꯨ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯌꯥꯎꯔꯦ, ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯣꯀꯦꯟꯅ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯊꯣꯏ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯔꯁꯤ ꯀꯩ ꯀꯥꯏꯒꯦꯅꯦ? ꯉꯥꯟꯊꯣꯏꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯀꯨꯟꯖꯣꯅ ꯌꯥꯔꯣꯏ ꯀꯩꯅꯣ ꯏꯇꯥꯎ, ꯏꯆꯥꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ? ꯑꯣꯀꯦꯟꯅ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯁꯨꯝ ꯏꯆꯥ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯤꯡꯕꯒꯤꯅꯤ꯫ ꯔꯥꯅꯤꯁꯨ ꯋꯥꯔꯤꯗꯣ ꯌꯥꯎꯔꯛꯏ꯫ ꯍꯣꯏ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯗꯤ ꯊꯝꯖꯈꯤꯒꯦ꯫ ꯑꯣꯀꯦꯟ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏ ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯔꯤ ꯈꯜꯂꯤꯕ? ꯕꯕꯥ, ꯑꯩꯁꯨ ꯂꯥꯛꯅꯕ ꯇꯧꯔꯒꯦ, ꯊꯕꯛꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯟꯗꯧꯕ ꯋꯥꯠꯂꯤꯌꯦ, ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯛꯑꯒꯦ꯫ ꯑꯣꯀꯦꯟ ꯃꯆꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯃꯇꯥꯎ ꯂꯩꯕꯅ ꯅꯣꯛꯁꯤꯟꯅꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯀꯨꯟꯖꯣꯗꯣ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯩꯁꯨ ꯌꯧꯅꯕ ꯇꯧꯔꯒꯦ, ꯃꯔꯨꯞꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯀꯨꯟꯖꯣꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯗꯧꯁꯨ, ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯦ, ꯅꯣꯡꯃ ꯏꯃꯨꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯊꯦꯡꯅꯔꯁꯤ꯫ ꯑꯣꯀꯦꯟꯅ ꯍꯣꯏꯗ ꯃꯇꯝ ꯌꯥꯝ ꯂꯩꯗ꯫ ꯌꯨꯝ ꯌꯧꯕꯒ ꯑꯣꯀꯦꯟ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯏꯕꯦꯝꯃꯅ ꯅꯁꯥꯒꯤ ꯅꯆꯥꯕꯨ ꯃꯤꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯨꯔꯛꯇꯕ ꯉꯝꯃꯤꯅꯦ ꯍꯥ? ꯃꯤꯅ ꯂꯩꯔꯒꯦ ꯍꯥꯏꯔꯁꯨ ꯄꯤꯔꯒꯦ ꯁꯤꯔꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ, ꯇꯥꯅꯤꯡꯗꯦ ꯃꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯕꯦꯝꯃꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯇꯥꯅꯤꯡꯉꯣꯏꯌꯦ, ꯑꯩꯈꯣꯏꯗꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯤꯅ꯫ ꯏꯕꯦꯝꯃꯅ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯂꯧꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯑꯁꯤ ꯈꯪꯉꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯉꯁꯤ꯫ ꯕ꯭ꯔꯤꯛ ꯐꯥꯔꯝꯗꯅꯤ ꯁꯤꯟꯊꯣꯏꯕ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯦ ꯆꯥꯡ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯁꯤꯟꯊꯣꯏꯕꯅ ꯊꯣꯏ ꯆꯠꯂꯁꯤꯔꯥ? ꯉꯥꯟꯊꯣꯏ ꯉꯛꯅ ꯉꯜꯂꯤꯌꯦ꯫ ꯑꯗꯣ ꯕꯕꯥ ꯂꯥꯛꯏꯗꯣ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯌꯨꯝꯗ ꯂꯩꯔꯁꯦ ꯍꯥꯏꯕ ꯂꯥꯛꯏꯅꯦ꯫ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯈ꯭ꯔꯕ? ꯆꯦ ꯆꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯀꯦ ꯍꯥꯏꯈ꯭ꯔꯦ, ꯑꯗꯣ ꯍꯌꯦꯡ ꯆꯠꯂꯒꯦ꯫ ꯀꯔꯤ? ꯍꯌꯦꯡ ꯆꯠꯀꯦ ꯀꯥꯏꯅ ꯌꯥꯝ ꯉꯥꯏ ꯉꯝꯗ꯭ꯔꯕꯣ ꯅꯪ? ꯉꯥꯟꯊꯣꯏ ꯇꯞꯅ ꯗꯗꯥ, ꯑꯩꯒꯤꯁꯨ ꯌꯨꯝ ꯂꯩꯌꯦ, ꯑꯩꯅ ꯑꯩꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯍꯣꯏ ꯁꯦ ꯍꯥꯏꯔꯦ, ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ? ꯉꯥꯟꯊꯣꯏ ꯍꯟꯗꯛꯇꯤ ꯈꯨꯃꯛꯇꯦ, ꯃꯥꯒꯤ ꯃꯊꯧꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯁꯤꯟꯊꯣꯏꯕ ꯁꯥꯎꯅꯤꯡꯅ ꯅꯪ ꯅꯔꯣꯜ ꯊꯣꯛꯇꯕ ꯃꯤꯔꯣ ꯍꯥ? ꯅꯪ ꯅꯆꯤꯟ ꯄꯥꯟꯗꯕ ꯃꯤꯔꯣ? ꯍꯟꯗꯛꯁꯨ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ꯫ ꯁꯤꯟꯊꯣꯏꯕ ꯁꯥꯎꯅꯤꯡꯅ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦ ꯆꯥꯡꯁꯤꯡꯗꯨ ꯃꯨꯟꯗꯨꯅ ꯊꯅꯝꯃꯤ, ꯑꯗꯨꯒ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯌꯥꯝꯒ ꯂꯩꯕꯅ ꯋꯥ ꯂꯥꯟ ꯉꯥꯡꯗꯦ, ꯁꯤꯟꯊꯣꯏꯕꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯉꯥꯟꯊꯣꯏ ꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯌꯨꯝꯗꯅ ꯕꯦꯝꯃꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯅ ꯉꯝꯕ ꯑꯣꯃꯤꯂꯥ ꯑꯃꯗꯤ ꯏꯕꯦꯝꯃ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯩ꯫ ꯕꯦꯝꯃꯅ ꯏꯃꯥ, ꯉꯁꯤꯗꯒꯤ ꯆꯥꯅꯕ ꯍꯧꯔꯗꯣꯏꯅꯦ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯣ꯫ ꯏꯕꯦꯝꯃꯅ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯇꯧꯒꯗꯕꯅꯤ, ꯃꯥꯒꯨꯝꯕꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯍꯌꯦꯡ ꯃꯊꯪꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯗ ꯊꯕꯛ ꯊꯣꯛꯂꯅꯤ꯫ ꯑꯩꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯊꯣꯏꯁꯨ ꯂꯥꯛꯑꯦ, ꯃꯥꯒꯤ ꯀꯥꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯕꯦꯝꯃ ꯆꯪꯂꯛꯇꯨꯅ ꯆꯥꯅꯕ ꯍꯧꯖꯤꯜꯂꯤ꯫ ꯆꯦ! ꯉꯥꯟꯊꯣꯏ ꯕꯦꯝꯃꯗ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯕꯦꯝꯃꯅ ꯆꯦ, ꯑꯩ ꯆꯦꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯆꯦ꯫ ꯉꯥꯟꯊꯣꯏ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯌꯥꯔꯦꯁꯦ, ꯑꯗꯨꯒꯤ ꯋꯥ ꯇꯣꯛꯂꯁꯦ, ꯑꯗꯨ ꯆꯦ ꯌꯦꯟ ꯆꯥꯁꯦ꯫ ꯃꯃꯥ ꯃꯆꯥꯗꯨ ꯉꯥꯟꯊꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯁꯥꯔꯒ ꯊꯕꯛꯁꯨ ꯇꯧꯍꯟꯗ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯤ꯫ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ
ꯕꯦꯝꯃ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯉꯝꯕꯗ ꯀꯣꯜ ꯇꯧꯔꯤ ꯂꯥꯛꯎ ꯍꯥꯏꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯝꯕꯁꯨ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯏꯕꯦꯝꯃꯅ ꯕꯦꯝꯃ ꯅꯆꯦ ꯀꯧꯔꯛꯑꯣ ꯆꯠꯂꯣ꯫ ꯕꯦꯝꯃ ꯉꯥꯟꯊꯣꯏꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯉꯥꯟꯊꯣꯏꯕꯨ ꯀꯧꯔꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯆꯪꯂꯛꯄꯗ ꯉꯝꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯕꯦꯝꯃ ꯅꯣꯛꯁꯤꯟꯅꯔꯒ ꯊꯣꯏ ꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯉꯝꯕꯁꯨ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯉꯥꯟꯊꯣꯏ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯏꯕꯦꯝꯃꯅ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯥꯛꯑꯣ ꯁꯤꯗ꯫ ꯉꯥꯟꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯏꯕꯦꯝꯃꯅ ꯅꯪ ꯗꯗꯥ ꯉꯝꯕꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯉꯥꯟꯊꯣꯏ ꯃꯃꯥꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯏꯕꯦꯝꯃ ꯅꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯅꯪ ꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯅꯪꯒꯤ ꯗꯗꯥ ꯉꯝꯕꯅꯦ꯫ ꯕꯦꯝꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯆꯦ ꯗꯥ ꯉꯝꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯀꯩꯗ ꯍꯥꯏꯔꯨꯅꯤ, ꯅꯨꯡꯇꯤꯒꯤ ꯅꯪꯕꯨ ꯁꯣꯟꯗꯨꯅꯇ ꯂꯩꯔꯤꯅꯤ꯫ ꯉꯥꯟꯊꯣꯏ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯏꯕꯦꯝꯃꯅ ꯆꯠꯂꯣ ꯅꯐꯤ ꯍꯣꯡꯉꯨꯔꯣ꯫ ꯉꯥꯟꯊꯣꯏ ꯍꯟꯗꯛꯇꯤ ꯂꯨꯛꯊꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯑꯃꯨꯛ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯏꯕꯦꯝꯃꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯉꯥꯟꯊꯣꯏ ꯇꯞꯅ ꯑꯩ ꯉꯝꯃꯣꯏꯌꯦ ꯏꯃꯥ꯫ ꯏꯕꯦꯝꯃꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕ? ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯅꯪꯒꯤ ꯗꯥꯅꯤ ꯃꯍꯥꯛꯁꯦ, ꯅꯪꯕꯨ ꯀꯥꯎꯔꯕ ꯊꯣꯏ? ꯉꯥꯟꯊꯣꯏꯅ ꯑꯩ ꯀꯥꯎꯗꯦ, ꯑꯗꯨꯕꯨ ꯏꯃꯥ ꯃꯥ ꯅꯨꯄꯤ ꯊꯤꯔꯕꯅꯤ꯫ ꯏꯕꯦꯝꯃꯅ ꯀꯩꯗꯧꯏ ꯍꯥꯏꯒꯤ ꯅꯨꯄꯤ ꯊꯤꯔꯕꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯔꯤꯁꯤꯗꯤ꯫ ꯉꯥꯟꯊꯣꯏꯅ ꯏꯃꯥ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏꯌꯦ꯫ ꯏꯕꯦꯝꯃ ꯁꯥꯎꯅ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯝꯆꯠ ꯅꯥꯏꯗꯅ ꯂꯩꯕꯗꯨꯔꯣ ꯍꯥ? ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯑꯁꯥꯎ ꯃꯤꯍꯨꯟꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯈꯣꯟꯗꯤ ꯀꯟꯗꯦ, ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯂꯤ꯫ ꯑꯩꯅ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯕ ꯏꯃꯥ ꯎꯕꯤꯍꯧꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯊꯣꯛꯈꯤ꯫ ꯏꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯀꯁꯨ ꯎꯁꯤꯠꯇꯕ ꯁꯥꯏꯅꯦ, ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯌꯦꯡꯉꯨ꯫ ꯕꯦꯝꯃꯅ ꯏꯃꯥ ꯆꯠꯄꯨ ꯆꯠꯍꯟꯒꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯏ, ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯨ꯫ ꯏꯕꯦꯝꯃꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯐꯖꯗꯦ, ꯇꯞꯅ ꯊꯦꯝꯃꯒ ꯇꯧꯁꯤ꯫ ꯉꯝꯕꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯝꯃ ꯁꯥꯎꯅ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ ꯇꯥꯕ꯫